Awang nongpok Bharat ki state singi lalhobu singna changjafam lauriba Myanmar gi yumthangnana lairiba Tengnopal district ki manung channa lairiba border town Oiriba Moreh da Bharat lengakna akhanaba mieng thamlakpaga loinana section thaurangi thabaksu lokhalakli. Ek is policy gi miteng makhada malem gi lewak singa shamnafam mafam su oigadoriba Imphal Moreh paring asi tongan ba miyoi singna mayai kaba nisa sana amadi khulaina singba puthok pusin tawbagi achouba lambi paring ama oirakpadagi Bharat Sarkarna akhanaba mieng thamlakhibani hairi. Bharat Sarkar ki Ministry of Home Affairs ki pautak matung inna state lengak ki Home Department na Police Modernization Act ki makhada border town Oiriba Moreh gi tongan ba mafam humfutara da high tech CCTV camera sing thamduna akanba section thaurang paikhatpa hokre. Thaurang asigi makhada Manipur Police ki CID technical gi akhanaba team amana Moreh gi karamba mafam singda CCTV camera sing adu thamgadage haibagi matangda survey tawba loikre. Athuba matamgi manungda tender taunanaba thaurang paikhalagani tender adubu mai paklaba company aduna CCTV camera sing adugi maintenance tawbagi daitasu lohongadori. Saurakna lufa lak maudra rom thadaduna paikhatkadoriba thaurang asina lamdam asida thokliba law and order gi phibam control tawba amadi mayai kaba nisa yauna aine yadaba potlam kaya lambi paring asida lalonbagi thabak sathariba sing asidagi ngakthokpa ngamnabani hairi. Leingakna lakhaliba khongthang asi thinthawa tawdana thabakta onthoraklabadi ngasigi leingakna mangjariba manglan adu mangphaunabata natana santi oina hingba pamjariba community kayana khundariba Moreh town da natana lamdam asigisu afaba oigini haibagi asa thamnari. Bharat Sarkar ki Ministry of Home Affairs mi makhada lengak asi Home Department local lakpa sin thorang ki sok amoina border town Moreh ki tongan phom singda CCTV camera sin footage tawna bidama Manipur Sarkar ki Home Department ki lengak ti aikoi adugumba survey sing badro shintre Manipur Sarkar ki Home Department ki makhada border town Oiriba Moreh ki tongan phom singda high tech CCTV camera 70 footage tawduna sin thorang lokhan ki thorang packet pa hore cameraman Bishwajit ki loyana pawgam jari ba dame rawang khemcha Moreh town